VCPC-MANIPUR Irong Branch Homemaker Club amadi Irong Chesaba Makha Leikai Association Sinduna Ngasi Irongda Yamlaba Miyam ama thoraktuna Abdul Kadir ki mihatpu yaningde Haiduna Protest Rally Chatkre Rally asi we strongly condemn the brutal killing of differently able Chesam Abdul Kadir haina Eba Banner ki Makhada Athubda Mihat asigee Justice Puthokpiyu haiba Khollaona chingba Laoduna Mapung Fana Protest Rally achi Chatkhi Panba Yai Manipur ki Mafam kayada Abdul Kadir ki Mihat asi yaningdaba nakal kayada ki Fongdorakpa Leikhre Manipur ki Mafam kayada Mihat asigee protest rally kaya chatuna Miyam na achumba Justice Puthokpinaba hotnaba amadi Khollaona Ngasi su leptri Kianaba Mihat pasing Sarkar na sarkar ki mathau tobiri home department na mari leina pasing pha baure mari leina ba khuding maktu mapung phana phabiraga ahak pachaira pibiba asigumba tawdoga si makha tana tholakna bagi mathang paikat tirakani haibagi thajabadu aikoi khuding makki thamoi da khanjaba ningjaba dugumba makaktangni